चचरुबदा खंजरपा पाउदम अपडेट पाउ पिजगे मयाम हयेंसी पुंग तरा हाइतारेको पुंग तरा मथोय नंगनाबा तरा सिदा अखोगी सेम बंगलोगी ममांगदा मणिपुरदा लेबिरिबा इमा सिंह इरेसा इमा मयाम लाक हनिंबगी अपांबा लेये लापियो आई नंगी लुक्तो थीदबिदा हौजी अखोगी निफु ngangnaramba amadi akogi manipurdagi maitai bu yamna hantana yengiba samira naiba mayam singangdana saktana koilama khangnaraga leire ko sidagi engtoktana isagi state maming manipur bawba thabagi ayaba piraktraba situation asida asi ima kharana initiative lobi badugi mahi oiraga akoi hangengsi chief secretary amadi security advisor unabagi acheng matam adu logadori adi matungda governor unabagi acheng matam aduni maramaduna ireisa mayamna koigi aigi nangi amagi loina mag tungoinaramlaga tungdala kadori ba ifuru adagi tungdala kadori ba angang kaya adagi yellow magi adugumlaba khanbiraga mangda thabiraga hayeng pung tara sida soidana sarugya biu amadi lapiu haiduna RK Santubinasu social media gi platform asida paudamjari amadi pung mayamgi pungin chinsinjari aduga aikogi press ki ngasaisu kakawoi mayam ama thengnaye hoi makogi su tobom topa memodam pisanba adagi ko adugi moina hojiki media amana chaliba DIPR Z bus amada tauraiba makogi action adugi response amadi reaction adu kadai fawa manipur governor amadi security advisor chief secretary na kadai fawa response laura ke amadi action lokal pira ke badu mayam aikoi unity oina leminaraga puna hona minasya base amjage maramaduna hayeng CM Bangrogi abadi ex abudi ex ole ko do CM Bangrogi office oramba aduda ireisa mayamna he pung tara na bagida magtang man telebiriba ma sing sarugya bio ajuna haizari thagasan ye sagi manipur gi mingbao tha ba yadraga masida siroi festival nungai gadriba maitai masa sengak tabangam diye noina kali se khun da siroi festival do yaw ba salaga ngamme siro seri se mayang soy dana lakpiu ko CM Banglogi office manakta ayeng security advisor chief secretary unarani ma singkaraga yawi riba mayam kanade atatai ni usita driba se atatai ana mayam ayeng CM office mamang do le maglakpiu ima singna security advisor chief secretary unagadori adugi matang kai taba governor unagadori bra kare karwai shanarase mayam support obio magi nangi aigi luki khaidok podo to se CSO lup achawana haraga tholakani abi wakonu thadok piro hausiti yum thong kudingna responsibility lobom to ai basa ai tamjage mayam ai la samada mutake aduga ai tor